ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯣꯏꯕ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯏꯕꯅ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯏꯕ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯅꯪꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯝꯕꯁꯨ ꯌꯥꯔꯦ꯫ ꯌꯦꯡꯉꯨ, ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕ ꯆꯟꯗ꯭ꯔꯗꯣ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯀꯤ ꯑꯀꯤꯕ ꯄꯟꯍꯩꯗꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯍꯥꯏ꯫ ꯅꯍꯥꯟꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯈꯣꯏ ꯅꯇꯩꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ, ꯏꯇꯩꯃ, ꯇꯥꯗ ꯂꯩꯕꯥꯛ ꯆꯥꯎꯗꯣ ꯀꯨꯏꯔꯔꯣꯏ, ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯟꯅ ꯅꯥꯗꯨꯅ ꯁꯤꯈ꯭ꯔꯅꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯊꯣꯏꯕ, ꯅꯪꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀ꯭ꯂꯕꯀꯤ ꯆꯥꯎꯅ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯃꯤꯅꯤꯗꯣ, ꯑꯗꯨꯅ ꯅꯈꯣꯏ ꯀ꯭ꯂꯕꯀꯤ ꯅꯍꯥ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯦ ꯃꯌꯨꯝꯗ ꯄꯨꯜꯂꯒ ꯊꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯅꯈꯣꯏ ꯑꯊꯨꯕꯗ ꯇꯥꯅꯧ꯫ ꯃꯇꯨꯡꯗꯗꯤ ꯃꯥ ꯑꯩꯅ ꯊꯦꯡꯅꯔꯕꯗꯤ ꯉꯥꯎꯒꯦꯔꯥ ꯐꯩꯒꯦꯔꯥ ꯃꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯊꯣꯏꯕ, ꯑꯩ ꯆꯠꯂꯦꯀꯣ, ꯅꯣꯏ ꯑꯊꯨꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯔ ꯇꯥꯅꯧ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯁꯨ ꯃꯥ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯑꯒ ꯋꯥꯔꯤ ꯑꯁꯤ ꯀꯨꯞꯅ ꯇꯥꯟꯅꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏ ꯈꯔ ꯃꯥꯅ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯟꯗ꯭ꯔꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯨꯕꯅ ꯐꯅꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯦ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯑꯀꯤ ꯑꯀꯤꯕ ꯄꯟꯍꯩꯗꯕ ꯋꯥ ꯈꯔ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯌꯥꯔꯒꯗꯤ ꯏꯅꯦ ꯍꯣꯏꯅ ꯆꯟꯗ꯭ꯔꯕꯨ ꯈꯔ ꯐꯥꯖꯟ ꯄꯨꯁꯟꯕ ꯇꯧꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯆꯟꯗ꯭ꯔꯗ ꯃꯈꯥ ꯇꯥꯕ ꯑꯐ ꯐꯠꯇ ꯊꯣꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ ꯍꯣꯏ ꯏꯆꯥꯁꯥ, ꯁꯤꯗꯒꯤꯗꯤ ꯑꯩ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯊꯣꯛꯍꯜꯂꯔꯣꯏ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯏꯆꯥꯁꯤꯡꯅ ꯉꯥꯛꯄꯤꯔꯣ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯩꯇ ꯉꯥꯏꯔꯦ꯫ ꯑꯩꯅꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯅ ꯃꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯕꯁꯨ ꯀꯌꯥ ꯉꯝꯃꯛꯇ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯔꯤꯁꯦ, ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃꯠꯇ ꯑꯣꯏꯖꯔꯝꯃꯗꯤ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯊꯣꯏꯕ ꯍꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯟꯗ꯭ꯔ ꯏꯃꯨꯡꯗꯒꯤ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯟꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯣꯏꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯄ ꯅꯨꯄꯥꯁꯦ ꯀꯨꯏꯔꯔꯣꯏ, ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯕꯨ ꯂꯧꯅꯕ ꯑꯃꯨꯕ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯨ, ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯊꯣꯏꯕꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯒ ꯂꯥꯛꯃꯤꯟꯅꯔꯛꯄ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯂꯛꯄ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯈꯥꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯥꯎ, ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯗꯣ ꯏꯅꯦꯁꯨ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯤꯔꯦꯗꯅ, ꯌꯥꯔꯒꯗꯤ ꯏꯅꯦꯅ ꯆꯟꯗ꯭ꯔꯕꯨ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ꯫ ꯏꯅꯦ ꯑꯩꯈꯣꯏ ꯆꯠꯂꯦ꯫ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯊꯣꯏꯕꯅ ꯊꯕꯛ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯊꯦꯡꯅꯈꯤꯕ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯍꯜ ꯑꯗꯨꯗ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯈꯔ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯈꯤ, ꯀꯔꯤꯅꯣ ꯋꯥꯈꯜ ꯆꯣꯏꯔꯕ ꯆꯟꯗ꯭ꯔꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯔꯛꯇꯣꯔꯤꯕꯖꯥꯔꯥ? ꯑꯩ ꯃꯔꯨꯞ ꯕꯤꯒ꯭ꯌꯥꯟꯒꯤ ꯌꯨꯝꯗ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯄ ꯅꯍꯥꯛꯁꯨ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯨꯔꯤꯠ ꯑꯃꯨꯕ ꯂꯤꯠꯄ ꯍꯥꯏꯔꯒꯗꯤ ꯕꯤꯒ꯭ꯌꯥꯟꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯒ꯭ꯌꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯒ꯭ꯌꯥꯟꯗꯤ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯗ
ꯚꯥꯏ, ꯀꯩ ꯂꯩꯔꯦ? ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯒ꯭ꯌꯥꯟ ꯊꯕꯛ ꯑꯃꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯃꯉꯣꯟꯗ ꯍꯧꯗꯣꯛꯂꯔꯣꯏꯒꯦ꯫ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯝꯗꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯒ꯭ꯌꯥꯟꯅ ꯑꯁꯨꯝꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯅ? ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ, ꯚꯥꯏ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯀ꯭ꯂꯕꯀꯤ ꯋꯥ ꯈꯔ ꯇꯥꯅꯅꯤꯡꯗꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯅꯪꯁꯨ ꯊꯕꯛ ꯆꯠꯇꯧꯔꯤꯕꯅꯤꯅ ꯀꯣꯟꯅ ꯅꯪ ꯍꯜꯂꯛꯑꯒ ꯇꯥꯟꯅꯔꯁꯤ꯫ ꯅꯪ ꯊꯦꯡꯉꯅꯤ, ꯆꯠꯊꯣꯛꯎꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯕꯤꯒ꯭ꯌꯥꯟꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏ ꯐꯔꯦ ꯚꯥꯏ, ꯑꯩꯁꯨ ꯊꯦꯡꯉꯦ, ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯄꯗ ꯅꯣꯏꯗ ꯍꯥꯏꯖꯜꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯕꯤꯒ꯭ꯌꯥꯟ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ, ꯚꯥꯏ, ꯈꯔ ꯇꯞꯅ ꯊꯧꯅꯦ ꯒꯥꯔꯤꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯄꯗ ꯊꯣꯏꯕ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ ꯊꯣꯏꯕ, ꯕꯤꯒ꯭ꯌꯥꯟꯗꯣ ꯑꯩꯈꯣꯏ ꯂꯝꯈꯥꯏꯁꯤ ꯍꯥꯏꯖꯤꯜꯂꯛꯄꯗ ꯒꯥꯔꯤꯅ ꯊꯣꯝꯃꯝꯃꯤ, ꯂꯥꯛꯑꯣ ꯅꯪꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯈꯟꯕ ꯆꯤꯡꯅꯕ ꯄꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯈꯪꯕ ꯉꯝꯃꯛꯈꯤ꯫ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯕꯤꯒ꯭ꯌꯥꯟꯁꯨ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯆꯟꯗ꯭ꯔꯒꯤ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯅꯕ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯃꯌꯥꯝ, ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯏ ꯊꯥꯖꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯒꯦ ꯅꯣꯏ ꯇꯥꯎ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯃꯥꯟꯅꯗꯕ ꯆꯟꯗ꯭ꯔꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯂꯥꯏꯒꯨꯝꯕ ꯑꯃ ꯇꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯌꯦꯡꯉꯨ, ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯆꯠꯂꯨꯕꯗ ꯆꯟꯗ꯭ꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯥꯎ ꯕꯤꯒ꯭ꯌꯥꯟꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯈꯣꯏ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯊꯣꯏꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯊꯣꯏꯕ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯚꯥꯏ, ꯑꯉꯥꯎꯕꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨꯕꯨ? ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯈꯨꯝꯃꯛꯈꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯃꯨꯛ, ꯚꯥꯏ, ꯅꯈꯣꯏꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯆꯟꯗ꯭ꯔꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯒ꯭ꯌꯥꯟ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ, ꯁꯤꯔꯅꯤ ꯍꯥꯏꯔꯛꯄꯒ ꯕꯤꯒ꯭ꯌꯥꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯦꯡꯉꯨ, ꯃꯁꯤꯗ ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯥ ꯂꯩꯕꯛ ꯆꯥꯎꯁꯨ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯊꯣꯏꯕ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥ ꯂꯩꯕꯛ ꯆꯥꯎꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯥ ꯂꯩꯕꯛ ꯆꯥꯎꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯚꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏ ꯊꯥꯖꯧ, ꯆꯟꯗ꯭ꯔꯁꯦ ꯉꯥꯎꯖꯔꯁꯨ ꯃꯥꯒꯤ ꯑꯉꯥꯎꯕ ꯆꯣꯏꯔꯣꯟꯁꯦ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯩꯈꯣꯏ ꯀꯔꯤꯅꯣꯃꯗꯤ ꯇꯧꯍꯧꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯌꯥ ꯏꯊꯥ ꯊꯥꯖꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯗꯤ ꯍꯣꯏ ꯍꯣꯏꯇꯤ ꯈꯨꯝꯃꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯆꯟꯗ꯭ꯔꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯉꯣꯟꯗ ꯉꯥꯡ ꯁꯛꯄ ꯇꯧꯔꯛꯄ, ꯇꯥꯊꯤ ꯇꯥꯑꯣꯏ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯟꯗ꯭ꯔꯒꯤ ꯃꯆꯤꯟꯗꯒꯤ ꯅꯪ ꯁꯤꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯗꯣꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯣꯛꯇꯨꯅ ꯀꯟꯕ ꯉꯝꯗꯅ ꯁꯤꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯟꯗ꯭ꯔꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯁꯤ ꯈꯔ ꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯊꯣꯏꯕꯅ ꯂꯩꯀꯥꯏ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥꯕꯨ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯦ, ꯑꯩꯅ ꯉꯁꯤ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯋꯥꯐꯝ ꯈꯔ ꯇꯥꯟꯅꯁꯤ ꯂꯥꯛꯄꯅꯤ꯫ ꯌꯦꯡꯉꯨ ꯏꯅꯦ, ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯤꯔꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨ ꯀꯟꯕ ꯉꯝꯗꯅ ꯍꯦꯛꯇ ꯁꯤ꯫ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯔ ꯈꯪꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯁꯦ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯦ꯫ ꯑꯗꯣ ꯏꯅꯦ, ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯆꯟꯗ꯭ꯔꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯨ, ꯆꯟꯗ꯭ꯔꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡ ꯑꯩꯒꯤꯅ ꯏꯄꯨꯔꯣꯏꯕ,
Matam amada lai tinga yamna naknaba misak amani. Lai tingi oiba hiramda Chandragi mapabungna changyeng makhan makhan tawduna polaktriba naupuriba angang amabu sikhraba miyoi amagi thawaibu hapchanduna amuk naungna taibang maphaung naraknaba changyeng asi mapabungna kanna thiramki. Adubo aigi puroiba changyeng adu mapung phana pangthokpa ngamdringai akanba laina ama narakki. Matam maduda aigi isadasu Chandrabu naupuramki. Adubo aigi puroibana aingonda sumna hairaki. Ai kuina hingadaba mandre. Nangi nasada yauriba ibanigi taibang maphaung naraktriba ichase magi thawai asi aina manghan khrage. Aduga aigi ichagi haksang asida aigi thawai mirel asi changduna amuk naungna taibang pan asida khongdarakke haiduna. Adubo wafam aduda aidi yaningamkhide aina yamna sauramki. Adubo matam khara leiragadi aigi puroiba aibu thadoktuna satki. Aduga Chandrabu taibang pan sida mamphang narakki. Adubo aigi wakhanda singnaba ama poki. Taibang mamphang narakliba angang asi aigi ichara natraga aigi puroibara haiduna. Adubo hujikti khangba ngamle angang adu aigi puroibani haiba. Ibungo thoiba nakhoi Chandrabu phuchaiba hatpa tupa tawge khalunuko. Karigumba adumna tawrurabadi nakhoi awafamda loina tani. Asumna Chandragi mamana thoibada hairaki. Thoibasu wafam adu tabada masada pungak ngaksaki. Adubo ikhang khangawdana Chandra makoina sanariba wari adu taaduna leirami. Aduga mamada yamna saungna sumna hairaki. Ima nangsu siro asumna hairaki. Matam maduda thoiba phuklaungna hawgalakduna Chandrabu khara ngang sakpa tawrami. Maduda Chandragi mamana thoibada asumna hairaki. Ibungo thoiba nang sadhauro nangsu awafamda tarani hairaki. Thoibasu mafam adudagi thuna thoraki. Aduga magi wakhanda asumnasu khalami. Chandragi mamasu kuiraroi athubada sirani khalami. Maduna thoibana aroibo oina yamna nungaitana Chandragi mamada yengamduna thoraki. Asumna matam khara leiragadi Chandragi mamasu sire haiduna thoibana taraki. Thoiba mathawai yamna nungairamkhide. Adubo thoibagi wakhanda asumnasu khanba horaki. Haujikti Chandrabu senabinaba magi damakta miyoi amata leitre. Aduna Chandra lekaigi miyoi singi makhutta thawai soidana lankragani. Karigumba Chandrana sibanaba hek thoklabadi lekai asi amukka hena awafamda tarani. Aduna Chandrabu lekaigi miyoi singi makhutta tadanaba kari tausige asumna thoibana khalami. Adubo nongma nongmagi Chandra phajen punsinbinaba leitraba sasangumna yumthong khuninge changba horaki. Matam maduda thoibasu Chandrabu lekaigi clubta chak thongduna pijaduna thanamki. Adubo phana madu oijarabasu Chandra thoibana matam pumbada senabadi ngamamkhide. Asumna nongmadi Chandrana lekai aduda nupana namna leiba imung amada changduna makoi imungi miyoi ani athubada sirani hairaki. Matam khara leiraga imung adugi miyoi ani siki. Madudagi khoisaungnaraba lekaigi miyamna Chandrabu phuchaiduna tawrami. Thoibasu lekaigi miyoi singda khamba yaba khamjai. Adubo thoibagi wa kanamata na tabiramkhide. Asumna Chandrasu lekaigi miyoi singna phubada siramki. Thoibadi Chandra sire hek khangbada magi wakhanda khangba ngamangki. Lekai asidi awafamda tadoredana haiduna. Asumna sahi ama muk leiraba matung nongma thoibana lekaigi clubtagi mayum tamna halakpada makhoigi thonganda mamanaba ama mabu ngaiduna leirami. Thoibasu mamanabaduda bai kai leire lao imungda changusi hairami. Maduda thoibagi mamanabaduna thoibada munna yengduna nokphet tawraga asumna hairaki. Ai Chandrani ai amuk lae haiduna. Mayam wari asi matang asai da loijare. Wari sige ani suba tangka mayam punna muk ngai minasi.